ဆိုရအောင်တည်တည် သူရှင်ဘဘနဲ့ကြိုက်ပြီ တိုင်းအစိတ်ကစတဲ့စပြရတယ်လေပါ စာပြေစပြေလိုက်မလား လေစတဲ့စပြ မမ်ရှိလိုက်ချင်မီရင်းကမမ်မလိုက်ရတော့ရှင် လောကနကောမဟောလို့တက်စတော့ကြီးနေတာအဲ့ဒီ ရှင်းမမ်ဖတ်သက်သလားရှင်နိုင်ဒီဖတ်သက်ရင်နာပါမမ်ရှိဒီကမိုင်းတော့နေအဲ့ဟိုင်ဂျင်မနဲ့တင်တာအချင်းမနဲ့ဟိုင်ဂျင်အချင်းမနဲ့အဲ့ဖာကီနဲ့တေးအချင်းမနဲ့ဟုတ်လို့ခွလုံးဝဲလက်ငယ်လက်ငယ်လေးတော့ master sirwai nong khatab do ti pambisi sa khol kana ado april ke hol ko si lai kha sa ho da ni khi ngang masaj na lai ji phajen sum do di sa to ma phung pha de da kha bhairen sa pa hai da ko do ko gi wa na ma tam ni si manipur gi mai tai ji ngai da de ko ma si ayam na ma kham sal su yam sang sa thong ne le de mo sa ne le de akhoi Pukri manung dal lay batong na kuisi lay de mo si. Hello guys, miyambu amuka na taram noksuri ay ginaw ba video sila miyam nga sidi kamain to punay kada ako gi lamzaw da layba ako gi sunflower farm do adu do satlo siya miyam adu kay miyam da yengan jar ke kamain to no kamain na phajawa ako sunflower sing do yengan jar ke miyam da adu na chatla si miyam adu ka yengur si miyam ay lay jay siya ako tam Nishikumaar hoy ako yum da ne sida lay de ako ay da gari lay de ko ready lay ga si che asida chatlani aduga yengminaru siya aduna chalasi ma'am let's go ma'am silere akoi gi akoi raje ne adai ai ne adai gi akoi tom Nishikumaar ne chatai se ma'am adudi chalasi ma'am let's go amada akoi makakai da san raje no yutta raje de mabi meron hana da anan ka chalasi ma'am makakai da ana biro hong ba akoi raje hello guys ma'am akoi yore akoi gi raje no yum da raje do sang gare sina moi yum da ko kaino biro hong do ba aduna lak pa nga ta nga si aduga yenga si ma'am kamai tong no do ma'am hello guys akoi bai raje ni thole aduna chalasi ma'am Solo. Ma'am tuksan le akoi na chalasi direct ka kapna ga akoi moyum dai thodo le aduna chalasi ma'am akoi lamben gi short ama yengan jara ke ma'am Gotta get out of here tonight. Oh, I wanna run off and fly. And I'll tell myself it's fine to be alone. Just to find somewhere that finally feels like home. Oh, oh, oh. I hate all this overthinking. ma'am akoi gi akoi lamjao gi main road nhau re lên ma'am ơi lấy video từ một thằng có hai khôn anh đi lấy bạn ma'am sida akoi hol guma ma lai ji asigi sida leo ri sida dai sida ke sida so na kana puri lai de so na kana ma'am akoi sunflower lai ba akoi la min du da sang lai la min ni bai si lai chi ma'am kuma yo ko ji puli hol re không drum ma'am không drum phang đâu à la min gì đi không nuôi cái đấy vì đi con sống nó yam bây giờ ma'am vì con sống nó phun ra lấy để ai đi à vì đi con ngam lấy để đâu rồi la mình đi tao ai ta phun ra lấy để ai lấy để sunflower gì cái nó tao phải lá con gì mà hay đi con hay đi 파자 bai la con thì hay muốn là can rồi mọi cái này là adu sa na lấy cái kia lấy nó trả cái gì để la cái hay nó kia là lá ma'am mà không hồi vô đây hồi sunflower hôm đó chỉ lấy để ma'am cả cái đấyเราจังไงยังว่าเรากันดิจังtao ra rồi lo ma'am chỉ lấy xin này coi sunflower hộp không chỉ lấy đấy ado ma'am đây phát ra nó utsara cái coi sunflower hộp không chứ ma'am coi chẳng cái này nói cái mà gì hắn người tao nè cái cảm đi mà cái mà không cái gì kita tahu belum ông giỏi tiền cái mà tao à ya berarti dari garis sih apa ya nói zero cái nào WhatsApp tak capture lama ke ya salah itu cái nào nói ticket cái
Dikira tira bore shambo. 시시다 저기 어디 Adu shimbo mo de kai. 자 저기 자대 잡이야 되나 봐 Chapri chapri lai bra. 네 자대 잡이야 되나 Chapri chapri ko. 자대 잡이야 되나 자 저기 Eh sang ya de. 따로 나 Ko tu sa. 미운이 나 tập nó sẽ không phụ không sợ nó cả đấy con thì cái miễn nhà đấy đấy cả nó chắc là vậy Chapri chapri lai. hay hay là cái này thì mà nào Hoi hoten bora singju adai asabot yerum kaiga cha nong. Anai namin kai ko. Malengaw ko ya. Kawai din. Lam zau. Nangi di. Diki. Kawai di. Nang lam jaw di. Ah. Lai tra. Nong khong e tau ri. Nong ta se la tau ri. Mẹ mà coi sang nghe sunflower hầu bắp gì đâm nữa, yam nó hầu đi, ấy đi ngay sai đi thả ra luôn đâm này nào và dùng am hầu lên mình nào, các mày tuyển được không thế nào mà, cái mày nào, chỉ để cũng sang lâu này. nào chứ mà gì đi nào video này Mẹ xí lấy chứ, ôi yên bà lấy mà mẹ thì, đi thà là cái mẹ mà, mà sao thà là đi nào nó này nó năng được cái nó bị chơi đấy lo cái nào, chỉ có ba là chẳng là gì năng hui pusin kan oi ai ta da lai yang ba sang lak pa da hui pusin bi kan hui pusin lai nai khai ni ai bi ya, hui bữa trên đây, ôi mẹ xí lấy chứ, mi yên mà mẹ mà lấy tôi chứ, lô cá nó có mà hao được test đâu cái gì này siêu mẹ, phát ra ra chứ, nai di hui ni khali ba à, xí đi mày chơi này, phát ra nào. cả chỉ lúc nào phát ra nào mà mấy ông chỉ đi có mấy đồng này ai hay chân bên này tên à xem bên này hay chứ xem bên này xem bên này phát cái này tên xem bên này nghe gì không có được không khối các trình mà già rồi ở đây lâm được gì mấy ông mà lai lại tao đi gì cái nó gọi là cái đâu được kì 나 산도 돌리지. 산도 엉kat bên này nào san lom nó 엉kat gì không? 와 đúng mà knowledge kêu bà like kêu bà cái cái bút đó adu numi thotra ka oi non da ga re si em sẽ sunflower coi gì coi núi ta ông cắt bên này coi ra trên na my knowledge mà share tao đi à đó núm đâu vào làm sao harap sang hele à đó na video quality gì kita ngi wal ani ko ma'am ai phone gì tao kìa ai gì? à đó na ma'am cái cinematic oi ba coi cái nó video hay là short mà sao mà đang game biro ma'am ai uchara ke Cái nào Empty hearts and neon lights. They're playing with my mind. Gotta get out of here tonight. Oh, I wanna run off and fly. ma'am chỉ lấy đây coi cái nó sẽ sunflower núi bị lấy sẽ ma'am yang view chỉ lấy gì này núm đâu vào làm sao ta chỉ lấy qua đó na kita ngi video sẽ mà hay đi video quality gì kita ngi siang rồi à đó na siang đó cái sự coi chỉ lấy gì này qua sunflower đây là khối mì yên bờ gì có mấy em mà lại đây chỉ là lấy mì yên bờ gì mấy em mà em yên biểu yên này thôi phát giờ bên à khối xin mình đi mà rủ chẳng hậu được rồi nông ta chỉ lấy tàu đây còn nông gì cái nó khô nghe còn nông gì hả cái này nông đua là gì à Nói là xoay không cà bị này, xoay không cà bị con nó cặp là kiểu gì? Cà bị nó lăn cặp gì? Ôi áp là, lăn cặp gì? 아무거나 들어 일단 너무 고질러 김이나 응 내가 잘 내가 레도 하바는 말은 잘 나가동 남 실례시네 남 시기시고 어이 얌나 파제 예시면 범죄야 누나 매암수 여행 lạc bio 어이 sunflower세 얌나 어이 cái 어이 각진 놈데고 얌나 람나 lấy về này thì gì hay làm rau sát dâu này nè rồi làm rau sát dâu cả làm rau cái mê rốt lấy về đâu ở đây mê rốt này gì có những cái thổ lộc bảo không năng làm hồ đó đấy khi đang chờ là cái này hồ cũng làm lấy về đâu hồ dâu thì cả đó có là miếng mà trăng mà nèo có nông chụp hay nông chụp oang nông chụp luôn đó hay ta đây này ở đây sát tinh nó sát là ở đó đúng khai sát thằng cái đúng lấy ra mẹ yam thôi na làm nó sát tầm nèo có ở đó
ꯌꯥꯝ ꯊꯣꯏꯅ ꯂꯥꯞꯇꯕꯅꯦ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯌꯦꯡꯕ ꯂꯥꯛꯄꯤꯌꯣ ꯌꯥꯝꯅ ꯐꯖꯩꯀꯣ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯁꯤꯒꯤ ꯁꯟꯐ꯭ꯂꯥꯋꯔꯁꯦ ꯃꯌꯥꯝꯅ ꯎꯕꯤꯔꯤꯕꯗꯨ ꯃꯉꯥꯏꯔꯦ ꯁꯤ ꯂꯩꯁꯦ ꯃꯄꯨ ꯍꯪꯕꯩꯅꯤꯅꯦ ꯃꯄꯨꯡ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯃꯄꯨꯗꯣ ꯑꯩ ꯕ꯭ꯂꯣꯛꯇ ꯍꯥꯞꯇꯧꯔꯤꯕ ꯍꯥꯞꯇꯧꯔꯤꯕ ꯑꯥꯗ ꯍꯦꯛꯇ ꯃꯊꯛꯇ ꯀꯩꯅꯣ ꯑꯣ ꯍꯥꯏꯒꯦ ꯃꯌꯥꯝ ꯑꯩ ꯀꯩꯅꯣꯝꯈꯛ ꯍꯥꯏꯖꯔꯛꯀꯦ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯁꯤꯒꯤ ꯐꯥꯔꯝꯁꯤꯒꯤ ꯃꯄꯨ ꯑꯩꯈꯣꯏꯒꯤ ꯐꯥꯔꯝꯁꯤꯒꯤ ꯃꯄꯨꯁꯦ ꯑꯩꯈꯣꯏ ꯏꯄꯨ ꯔꯥꯃꯦꯁꯣꯔ ꯍꯥꯏꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯐꯥꯔꯝꯁꯤꯒꯤ ꯃꯄꯨ ꯑꯩꯈꯣꯏ ꯏꯄꯨ ꯔꯥꯃꯦꯁꯣꯔꯅꯤ ꯔꯥꯃꯦꯁꯣꯔꯒꯤ ꯑꯩꯈꯣꯏꯒꯤ ꯐꯥꯔꯝꯅꯦ ꯁꯤ ꯂꯩꯁꯦ ꯑꯩ ꯃꯌꯦꯡ ꯃꯝ ꯔꯥꯃꯦꯁꯣꯔ ꯀꯋꯥꯏꯗꯒꯤ ꯁꯤ ꯃꯃꯥꯡꯁꯦ ꯑꯩ ꯌꯨꯝꯅꯦ ꯑꯗꯒꯤ ꯑꯣ ꯂꯧ ꯂꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯧꯐꯝꯁꯤꯡꯁꯦ ꯍꯥꯡꯗꯨꯅ ꯂꯩꯗꯅ ꯑꯗꯨꯗ ꯑꯩ ꯆꯨꯖꯥꯛꯁꯤꯗꯤ ꯆꯍꯤ 4-5ꯒꯤ ꯃꯃꯥꯡꯗꯒꯤ ꯁꯨꯝ ꯑꯩꯈꯣꯏ ꯐꯧ ꯍꯦꯛ ꯂꯣꯏꯕꯒꯤ ꯃꯇꯨꯡꯗꯀꯣ ꯑꯗꯨꯝ ꯊꯥꯔꯛꯑꯦ ꯑꯗꯨꯒ ꯅꯨꯃꯤꯠꯂꯩꯁꯤꯗꯤ ꯀꯨꯝꯁꯤꯈꯛ ꯑꯩꯁꯤ ꯅꯨꯃꯤꯠꯂꯩꯒꯤ ꯊꯥꯎꯁꯤ ꯐꯩ ꯀꯣꯂꯦꯁꯇ꯭ꯔꯣꯜ ꯋꯥꯡꯕ ꯑꯗꯩꯗꯤ BP ꯂꯩꯕ ꯃꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯏ ꯍꯥꯏꯕꯗꯨꯀꯣ ꯊꯥꯅꯤꯡꯗꯅ ꯑꯩ ꯍꯧꯖꯤꯛꯀꯤ ꯑꯣꯖꯥ ꯕꯥꯕꯨ ꯌꯥꯏꯃꯒꯤꯗꯨꯗ ꯇꯧꯔꯒ ꯃꯣꯏ ꯑꯉꯥꯡꯗꯨꯗ ꯍꯪꯉꯒ ꯃꯣꯏ ꯅꯨꯃꯤꯠꯂꯩꯁꯤ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯗꯦꯜꯕ꯭ꯔꯣꯁ ꯀꯛꯆꯤꯡ ꯕ꯭ꯔꯥꯟꯁ ꯑꯃ ꯂꯩꯀꯣ ꯈꯪꯉꯤꯀꯣ ꯑꯗꯨꯗ ꯏꯕꯣꯁꯅ ꯍꯥꯏꯕ ꯑꯣꯏꯃꯥꯅꯤꯀꯣ ꯀꯛꯆꯤꯡ ꯀꯣꯂꯦꯖꯇꯣ ꯍꯦꯛ ꯆꯪꯗꯕ ꯕꯖꯥꯔꯗ ꯆꯪꯗꯕꯗ ꯃꯃꯥꯡ ꯑꯣꯜꯂꯒ ꯗꯨꯀꯥꯟ ꯑꯃ ꯐꯝꯕꯅꯦꯕ ꯃꯉꯣꯟꯗ ꯇꯧꯔꯒ ꯆꯦꯜꯂꯝꯕꯅꯦ ꯒꯨꯖꯔꯥꯠꯇꯒꯤꯀꯣ ꯀꯤꯂꯣ 2ꯈꯛ ꯑꯗꯨ ꯃꯃꯟꯗꯣ ꯍꯥꯟꯅꯗꯤ ꯀꯤꯂꯣꯗ ꯂꯨꯄꯥ 1,000 ꯄꯤ ꯍꯥꯏ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯂꯨꯄꯥ 2,000 ꯍꯦꯜꯂꯦꯀꯣ ꯑꯗꯣ ꯑꯩ ꯏꯃꯥꯟꯅꯕ ꯑꯃ ꯇꯧꯔ ꯊꯥꯃꯤꯟꯅꯁꯦ ꯇꯧꯕꯗ ꯏꯃꯥꯟꯅꯕꯗꯨꯗꯤ ꯃꯥ ꯊꯕꯛ ꯁꯨꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯃꯥ ꯁꯨ ꯑꯣꯏꯅ ꯊꯥꯔꯒꯦꯅ ꯁꯨ ꯑꯣꯏꯅ ꯊꯥꯔꯗꯤ ꯑꯩ ꯈꯛꯇ ꯊꯥꯍꯧꯔꯦ ꯑꯩꯁꯨ ꯑꯁꯤꯗꯩꯗ ꯃꯅꯨꯡꯁꯤꯗꯩꯗ ꯅꯨꯄꯥ ꯑꯃ ꯃꯥ ꯏꯪꯈꯣꯜ ꯄꯜꯂꯤꯗꯨꯗ ꯊꯥꯅꯦꯅ ꯃꯥꯅ ꯀꯤꯂꯣ ꯇꯪꯈꯥꯏ ꯑꯃ ꯂꯧꯔꯦ ꯑꯩ ꯍꯧꯖꯤꯛ ꯀꯤꯂꯣ ꯇꯪꯈꯥꯏ ꯑꯃꯁꯤ ꯏꯪꯈꯣꯜꯗ ꯊꯥꯒꯦ ꯇꯧꯔꯤ ꯑꯗꯣ ꯁꯤꯁꯦ ꯑꯩꯅ ꯍꯟꯗꯛ ꯄꯣꯏꯅꯨꯁꯤ ꯅꯣꯡ ꯆꯨꯈꯤꯕꯗꯨꯗꯀꯣ ꯈꯣꯏꯗꯣꯛꯑꯒ ꯈꯣꯏꯕ ꯌꯥꯗꯗꯅ ꯃꯇꯝ ꯂꯩꯕꯗꯨꯗ ꯍꯧꯈꯤꯕ 2023ꯒꯤ ꯗꯤꯁꯦꯝꯕꯔꯒꯤ 29 ꯀꯣ ꯑꯗꯨꯗ ꯑꯩ ꯁꯤꯗꯩꯗ ꯆꯥꯔ ꯅꯖꯔꯤ ꯁꯦꯝꯃꯒ ꯁꯤ ꯈꯣꯏꯕ ꯌꯥꯔꯀꯥꯟꯗ ꯐꯖꯅ ꯁꯦꯝꯃꯒ ꯑꯩ ꯄꯨꯊꯣꯛꯄꯅꯤ ꯑꯗ ꯑꯩꯒꯤ ꯂꯩꯕ ꯁꯟꯊꯤ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯅꯤꯝ ꯃꯅꯥ ꯀꯛꯑꯒ ꯍꯥꯞꯄꯒ ꯊꯥꯔꯕ ꯃꯇꯨꯡꯗ ꯎꯆꯤꯁꯤ ꯅꯣꯡꯁꯨ ꯄꯥꯛꯅ ꯇꯥꯗꯦꯗꯅ ꯄꯣꯏꯅꯨꯗ ꯇꯥꯈꯤꯕꯗꯒꯤ ꯑꯗ ꯁꯨꯝ ꯇꯧꯔꯛꯄꯗꯒꯤ ꯑꯩꯒꯤ ꯂꯩꯁꯤ ꯐꯨꯠ 1 ꯃꯈꯥꯏꯗꯒ ꯁꯥꯠꯂꯒ ꯑꯩꯈꯣꯏ ꯄꯤꯁꯛ ꯄꯤꯛꯅ ꯁꯥꯠꯀꯗ꯭ꯔꯥ ꯈꯜꯂꯨꯔꯦꯕ ꯑꯗꯣ ꯀꯣꯟꯅꯗꯤ ꯅꯣꯡꯒ ꯇꯥꯔꯛꯇꯅ ꯑꯩꯅ ꯁꯦꯝ ꯁꯥꯔ ꯇꯧꯕꯗꯩꯗꯤ ꯁꯤꯒꯤ ꯆꯥꯡꯁꯤ ꯌꯧꯔꯒ ꯂꯩꯁꯤ ꯄꯥꯛꯅ ꯁꯥꯠꯂꯤ ꯑꯗꯒꯤ ꯃꯥꯔꯆ ꯐꯥꯎꯗꯤ ꯀꯩꯁꯨ ꯇꯧꯗꯦꯀꯣ ꯑꯗꯒꯤ ꯃꯥꯔꯆ ꯂꯣꯏꯁꯤꯜꯂꯛꯄ ꯑꯩ ꯅꯣꯡ ꯈꯔ ꯇꯥꯕꯗꯣ ꯑꯗꯒꯤ ꯄꯥꯝꯕꯤꯁꯤ ꯆꯥꯎꯈꯠꯂꯛꯇꯅ ꯑꯗ ꯑꯦꯄ꯭ꯔꯤꯜꯒꯤ ꯍꯧꯒꯠꯂꯛꯄꯁꯤ ꯂꯩ ꯈꯔ ꯁꯥꯠꯄ ꯍꯧꯕꯗꯨꯗ ꯅꯨꯄꯤ ꯑꯉꯥꯡ ꯃꯆꯥꯁꯤꯡꯅ ꯂꯩꯁꯤ ꯐꯖꯩꯅ ꯁꯨꯝ ꯇꯧꯕꯗꯒꯤ ꯁꯥꯠꯇꯣꯛꯄ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯉꯩꯗ ꯈꯔ ꯚꯥꯏꯔꯦꯟ ꯆꯠꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯒꯤ ꯃꯌꯥꯝ ꯆꯪꯉ ꯄꯪꯉꯥꯛꯇ ꯂꯥꯛꯑꯦ ꯃꯤꯅ ꯇꯤꯀꯦꯠ ꯀꯛꯎ ꯈꯣꯠꯂꯣ ꯍꯥꯏ ꯑꯩ ꯇꯤꯀꯦꯠꯇꯤ ꯀꯛꯆꯗꯕꯅꯦ ꯇꯤꯀꯦꯠꯁꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯀꯅꯥꯒꯨꯝꯕ ꯌꯦꯡꯅꯤꯡꯕ ꯑꯩꯅꯗ ꯍꯣꯠꯅꯕ ꯁꯤꯗꯩꯗ ꯂꯥꯛꯑꯒ ꯈꯤꯇꯪ ꯌꯦꯡꯕꯤꯔꯕꯗꯣ ꯑꯩꯗꯤ ꯋꯥꯈꯜꯗꯤ ꯅꯨꯡꯉꯥꯏ ꯋꯥꯔꯤꯅꯤꯀꯣ ꯑꯩꯒꯤ ꯑꯋꯥꯕ ꯀꯥꯎꯋꯦ ꯑꯗꯣ ꯑꯁꯤꯗ ꯗꯣꯅꯦꯁꯟ ꯕꯣꯛꯁ ꯑꯃꯨꯛ ꯊꯝꯕꯅꯤ ꯃꯌꯥꯝꯅ ꯑꯉꯝꯕ ꯈꯖꯤꯛ ꯈꯖꯤꯛ ꯊꯥꯗꯔꯝꯕꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯂꯩꯕ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯖꯕ ꯑꯉꯥꯡꯁꯤꯡꯁꯦ ꯁꯤꯒꯤ ꯃꯇꯦꯡ ꯈꯤꯇ ꯑꯣꯏꯔꯁꯨ ꯄꯥꯡꯒꯦꯅ ꯈꯜꯂꯤ ꯑꯗꯨꯃꯥꯏꯅ ꯈꯜꯂ ꯇꯧꯕꯅꯦ ꯑꯗꯨ ꯊꯥꯎꯁꯤ ꯃꯌꯥꯝꯁꯤ ꯊꯥꯎ ꯂꯣꯛꯇꯣꯏꯅꯣ ꯊꯥꯎ ꯁꯨꯝꯗꯣꯏꯅꯤ ꯁꯤꯗꯒꯤ ꯂꯣꯛꯑꯒ ꯑꯩ ꯍꯧꯖꯤꯛ ꯑꯅꯧꯕ ꯑꯃꯨꯛ ꯊꯥꯈꯤꯅꯦꯕ ꯑꯗꯣ ꯑꯅꯧꯕ ꯊꯥꯕꯗꯨꯗꯤ ꯂꯝꯕꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ ꯋꯥꯠꯂꯅꯤ ꯑꯩ ꯁꯤ ꯏꯪꯈꯣꯜꯁꯤꯗꯅꯦꯕ ꯂꯝꯕꯤ ꯐꯥꯎꯔꯒꯗꯤ ꯐꯕꯀꯣ ꯑꯇꯩ ꯑꯇꯣꯞꯄ ꯀꯩꯀꯩꯗꯤ ꯊꯥꯒꯦ ꯑꯇꯩ ꯑꯇꯣꯞꯄ ꯍꯥꯏꯁꯦ ꯁꯤꯗ ꯈꯣꯡꯗ꯭ꯔꯨꯝ ꯃꯥꯏꯔꯦꯟ ꯇꯣꯔꯕꯣꯠ ꯀꯣ ꯑꯩ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯁꯤꯖꯤꯟꯅꯅꯕ ꯀꯅꯥꯒꯨꯝꯕ ꯈꯔ ꯂꯩꯔꯒꯁꯨ ꯌꯣꯟꯊꯣꯛꯄ ꯋꯥꯔꯤ ꯕꯣꯕ ꯆꯨꯖꯥꯛꯁꯤꯗꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯊꯥꯔ ꯃꯤꯉꯣꯟꯗ ꯌꯣꯜꯂꯦ ꯍꯧꯖꯤꯛ ꯄꯥꯟꯕ ꯍꯧꯔꯛꯑꯦ ꯁ꯭ꯋꯤꯠ ꯀꯣꯔꯟꯁꯦꯀꯣ ꯆꯨꯖꯥꯛ ꯃꯈꯜ 2 ꯊꯥꯏꯁꯦ ꯁꯤꯅ ꯍꯥꯏꯕ꯭ꯔꯤꯠꯅꯤ ꯑꯅꯤ ꯐꯩꯗꯣꯝ ꯑꯅꯤꯁꯤꯅ ꯑꯁꯣꯝ ꯅꯥꯀꯟꯗ ꯃꯨꯔꯤꯁꯦ ꯑꯁꯤꯅ ꯁ꯭ꯋꯤꯠ ꯀꯣꯔꯟ ꯑꯗꯨꯅꯤ ꯆꯥꯕꯗ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯈꯤꯇꯪ ꯄꯥꯟꯅꯕ ꯋꯥꯠꯂꯤ ꯗꯥꯏꯕꯦꯇꯤꯁ ꯂꯩꯕꯒꯨꯝꯕ ꯑꯃ ꯇꯧꯕ ꯃꯤꯁꯤꯡꯗ ꯆꯥꯕꯗꯤ ꯐꯩ ꯍꯥꯏꯕꯀꯣ ꯅꯣꯏꯅ ꯌꯦꯡꯕ ꯂꯥꯛꯄꯤꯔꯤꯁꯦ ꯁꯤꯁꯨ ꯑꯩ ꯅꯨꯡꯉꯥꯏ ꯍꯥꯏꯕꯗꯤ ꯅꯣꯏ ꯃꯌꯥꯝꯅ ꯂꯥꯛꯑꯒ ꯌꯦꯡꯉꯒ ꯑꯃ ꯇꯧꯔꯒ ꯑꯗ ꯀꯅꯥꯒꯨꯝꯕ ꯅꯪꯒꯨꯝꯕ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯦꯠ ꯄꯥꯔꯁꯟ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯏꯪꯈꯣꯜ ꯃꯔꯨꯁꯤ ꯂꯧꯔꯒ ꯁꯨꯃꯥꯏꯅ ꯇꯧ ꯊꯥꯒꯦ
ꯁꯨꯝ ꯇꯧꯒꯦ ꯑꯩꯈꯣꯏꯁꯨ ꯃꯊꯪꯗꯗꯤ ꯊꯥꯔꯒꯦ ꯁꯤ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯅ ꯊꯥꯕꯤ ꯃꯊꯪꯗꯗꯤ ꯊꯥꯒ ꯃꯔꯥꯡ ꯀꯥꯏ ꯊꯥꯁꯤ ꯍꯥꯏꯕꯅꯆꯤꯡꯕ ꯀꯃꯦꯟꯁꯤꯡ ꯄꯤꯕꯤꯔꯝꯃꯤ ꯅꯨꯡꯉꯥꯏ ꯑꯩ ꯃꯣꯏ ꯇꯤꯀꯦꯠ ꯁꯤꯃꯗꯤ ꯌꯥꯝ ꯀꯟꯅ ꯍꯥꯏꯔꯦ ꯁꯦ ꯋꯥꯡꯉꯨꯒꯤ ꯂꯥꯏꯔꯦꯟ ꯃꯃꯤ ꯈꯪꯉꯤꯀꯣ ꯐꯥꯝꯉꯁꯦ ꯄꯥꯕꯨꯡ ꯑꯩꯁꯨ ꯏꯆꯥꯁꯤꯡꯅꯦꯕꯀꯣ ꯄꯥꯕꯨꯡ ꯇꯤꯀꯦꯠ ꯂꯧꯔꯗꯤ ꯁꯨꯃꯥꯏꯅ ꯇꯧꯏ ꯑꯩ ꯈꯪꯉꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯋꯥꯅꯔꯕ ꯃꯇꯝꯁꯤꯗ ꯍꯧꯖꯤꯛꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤ ꯑꯌꯥꯝꯕꯅ ꯃꯈꯥ ꯑꯃ ꯆꯠꯂꯁꯨ ꯌꯥꯝ ꯁꯥꯡ ꯆꯠꯊꯣꯛꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯣꯡꯁꯨ ꯆꯠꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯗ ꯂꯩꯕꯗꯧꯅ ꯑꯩꯈꯣꯏꯁꯤ ꯂꯩꯔꯦꯕ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯕꯗꯤ ꯑꯩꯈꯣꯏꯁꯤ ꯆꯠꯊꯣꯛꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯅ ꯁꯤꯗꯩꯗ ꯃꯇꯝ ꯈꯤꯇꯪ ꯂꯩ ꯐꯖꯔꯤꯉꯩꯗ ꯂꯦꯟꯕ ꯑꯣꯏꯅ ꯁꯤꯗ ꯂꯥꯛꯄꯤꯗꯅ ꯌꯦꯡꯕꯤꯗꯗꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯈꯤꯇꯪ ꯅꯨꯡꯉꯥꯏꯍꯜꯂꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤ ꯑꯩ ꯇꯁꯦꯡꯅ ꯃꯌꯥꯝꯕꯨ ꯊꯥꯖꯔꯤ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯃꯣꯏꯁꯨ ꯑꯁꯤꯒꯨꯝꯕ ꯊꯥꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯄꯣꯛꯄꯁꯦ ꯁꯨꯃꯥꯏꯅ ꯌꯦꯡ ꯂꯥꯛꯑꯒ ꯑꯗꯣ ꯃꯊꯪꯗꯗꯤ ꯌꯥꯝ ꯊꯥꯒꯅꯤ ꯍꯥꯏꯕ ꯈꯔ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯍꯥꯏꯕꯤꯔꯛꯄ ꯌꯥꯎꯋꯤ ꯌꯥꯝ ꯐꯩꯌꯦꯅ ꯈꯜꯂꯦ ꯑꯩꯗꯤꯀꯣ ꯑꯩꯅ ꯊꯥꯔꯒ ꯑꯩ ꯊꯣꯛꯅ ꯊꯥꯅꯤꯡꯕꯒꯤ ꯋꯥ ꯅꯠꯇꯦꯀꯣ ꯃꯌꯥꯝꯁꯤꯅ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯑꯣꯐ ꯁꯤꯖꯟ ꯍꯥꯏꯇꯥꯔꯦꯅꯦ ꯂꯧ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯧꯕꯨꯛ ꯂꯝꯍꯥꯡꯁꯤꯡꯁꯦ ꯍꯥꯡꯗꯅ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯍꯩ ꯃꯔꯣꯡ ꯁꯤꯖꯤꯟꯅꯗ꯭ꯔꯕꯁꯨꯀꯣ ꯁꯦ ꯂꯣꯏꯅꯃꯛ ꯑꯌꯥꯝꯕ ꯁꯨꯝ ꯑꯩꯅ ꯁꯨꯝ ꯀꯩꯅꯣ ꯇꯧꯕꯗ ꯃꯌꯥꯝꯁꯤ ꯂꯣꯏ ꯊꯥꯅꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯁꯨꯒꯨꯅꯨꯗ ꯁꯤꯗꯩ ꯃꯌꯨꯝ ꯄꯥꯟꯈꯤꯕꯅꯤꯉꯣ ꯃꯣꯏꯒꯤꯗꯤ ꯈꯨꯗꯣꯡ ꯆꯥꯗꯗꯅ ꯁꯨꯒꯨꯅꯨ ꯑꯣꯏꯁꯦ ꯍꯧꯖꯤꯛꯁꯦ ꯏꯪꯈꯣꯜ ꯀꯣꯏꯕ ꯈꯣꯠꯄ ꯑꯃ ꯇꯧꯕ ꯌꯥꯗꯕꯅꯤ ꯁꯤ ꯂꯥꯛꯑꯒ ꯃꯣꯏ ꯏꯪꯈꯣꯜ ꯀꯣꯏꯗꯤ ꯈꯣꯡꯗ꯭ꯔꯨꯝ ꯊꯥꯏ ꯇꯣꯔꯕꯣꯠ ꯊꯥꯏ ꯃꯥꯏꯔꯦꯟ ꯊꯥꯏ ꯋꯥꯔꯤꯕꯨ ꯍꯥꯏꯕꯀꯣ ꯃꯁꯤꯃꯛ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯃꯅꯦ ꯂꯧꯖꯩ ꯀꯩꯅꯣꯗ ꯃꯤꯁꯤꯡꯁꯦ ꯁꯨꯝ ꯍꯣꯠꯅꯅꯤꯡꯕ ꯑꯩꯈꯣꯏ ꯂꯥꯟ ꯇꯧꯔꯤꯅꯤ ꯑꯩꯈꯣꯏ ꯁꯨꯝ ꯊꯕꯛ ꯁꯨꯗ꯭ꯔꯗꯤ ꯀꯔꯤ ꯆꯥꯅꯤꯀꯣ ꯂꯥꯟ ꯇꯧꯔꯤ ꯑꯩꯈꯣꯏ ꯆꯥꯗꯕꯗꯤ ꯌꯥꯔꯣꯏꯌꯦ ꯌꯥꯔꯣꯏ ꯂꯥꯟ ꯇꯧꯔꯤ ꯂꯥꯟ ꯇꯧꯔꯕꯁꯨ ꯑꯩꯈꯣꯏ ꯆꯥꯗꯕ ꯌꯥꯗꯦ ꯇꯧꯗꯕꯁꯨ ꯆꯥꯗꯕ ꯌꯥꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯥꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯤꯗ ꯈꯣꯠꯇꯅ खा था खोतना कोई चावसे मसी फैर खल्ले मरम करीगिनो हजिसु कोई सिदा पुसले पोसिंग अयांबा सिक्योरिटी ने स्पॉट तौर पुसलबो पोनी थावनी निराश होंगे तौसे थाव मयानी हजि हंगाम थाव कोई थोइबो हंगाम थावसि मिलले सुंगे मिल कामुना थाव सुंगे थावसि हंगाम थाव असेंग मने इन लव मतंदि मगे ब्राइट रे कलर पिदे थावने हा यामबदि यालबो माने सुमाइन तौरगा तौये अखोइ निजिंजे सेंदोंगेनौता ꯃꯌꯥꯝꯁꯤꯡꯁꯤ ꯀꯩꯅꯣ ꯁꯤꯅꯥꯈꯤ ꯅꯠꯇ꯭ꯔꯦ ꯁꯦꯟ ꯄꯥꯏꯗ꯭ꯔꯗꯤ ꯍꯤꯡꯕ ꯌꯥꯗ꯭ꯔꯕꯅꯦ ꯂꯥꯏꯔꯤꯛ ꯇꯝꯃꯦ ꯁꯦꯜ ꯑꯗꯩ ꯑꯃ ꯇꯧꯔꯦ ꯁꯦꯜ ꯍꯛꯆꯥꯡ ꯐꯒꯦꯁꯨ ꯁꯦꯜ ꯑꯣꯜ ꯑꯥꯔ ꯗꯤꯄꯦꯟ ꯑꯣꯟ ꯃꯅꯤꯀꯣ ꯑꯗꯨꯅ ꯂꯣꯏꯅꯃꯛꯁꯦ ꯁꯦꯟꯗ ꯗꯤꯄꯦꯟ ꯇꯧꯔꯛꯄꯅꯤ ꯑꯩꯈꯣꯏ ꯁꯦꯟ ꯇꯥꯟꯅꯕ ꯍꯣꯠꯅꯔꯛꯄꯗ ꯅꯠꯇꯕ ꯎꯄꯥꯏ ꯃꯌꯥꯝ ꯑꯃ ꯁꯤꯖꯤꯟꯅꯔꯒ ꯁꯦꯟ ꯇꯥꯜꯂꯤ ꯄꯣꯠꯌꯥꯟ ꯇꯧꯔꯒ ꯁꯦꯟ ꯇꯥꯜꯂꯤ ꯑꯗꯨꯕꯨ ꯑꯩꯅ ꯁꯤꯗꯩ ꯇꯤꯀꯦꯠ ꯇꯧꯕꯗ ꯌꯥꯏ ꯇꯤꯀꯦꯠ ꯇꯧꯕꯗ ꯈꯖꯤꯛꯁꯤꯗ ꯑꯩꯅ ꯇꯤꯀꯦꯠ ꯇꯧꯔꯨꯕꯩꯗꯤ ꯑꯩ ꯌꯥꯝ ꯏꯖꯠ ꯁꯣꯛꯅꯤꯡꯉꯥꯏꯅꯤ ꯈꯜꯂꯤ ꯑꯗꯣ ꯗꯣꯅꯦꯁꯟꯁꯤꯅ ꯍꯥꯏꯗꯨꯗꯤꯀꯣ ꯗꯣꯅꯦꯁꯟ ꯍꯥꯏꯕꯁꯤ ꯅꯪ ꯑꯌꯥꯎꯕ ꯅꯣꯏ ꯑꯍꯨꯝ ꯂꯥꯛꯄꯁꯤꯗ ꯑꯌꯥꯎꯕ ꯅꯣꯏ ꯑꯅꯤꯅ ꯑꯃꯅ ꯗꯣꯅꯦꯁꯟ ꯈꯤꯇꯪ ꯄꯤꯔꯝꯕꯗꯨꯗꯤ ꯌꯥꯏꯗꯅ ꯊꯝꯃꯤ ꯁꯦꯡꯅꯀꯣ ꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯔ ꯑꯩꯈꯣꯏꯁꯨ ꯁꯤꯗꯩꯗ ꯑꯉꯥꯡ ꯑꯃꯅꯤ ꯃꯌꯥꯝ ꯃꯔꯛꯁꯤ ꯁꯦꯟꯅꯔꯤ ꯍꯥꯏꯕꯗꯤ ꯃꯔꯛꯇ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯁꯦ ꯁꯦꯠꯁꯦ ꯆꯪꯁꯤꯜꯂꯦꯕ ꯁꯤ ꯑꯩꯁꯤ ꯀꯩꯅꯣꯅꯤ ꯍꯩꯕ꯭ꯔꯥ ꯃꯅꯥ ꯆꯥ ꯁꯦꯝꯕꯅꯤ ꯁꯤ ꯃꯅꯥ ꯆꯣꯡꯕꯅꯦꯕꯀꯣ ꯃꯌꯥꯝ ꯅꯦꯠꯁꯜꯅ ꯁꯤ ꯆꯣꯡꯗꯦ ꯋꯥꯔꯤꯕ ꯍꯥꯏꯕꯀꯣ ꯃꯤ ꯃꯌꯥꯝ ꯆꯪꯕꯁꯤ ꯑꯐꯕꯁꯨ ꯌꯥꯎꯏ ꯐꯠꯇꯕꯁꯨ ꯑꯣꯏ ꯑꯗꯨꯗꯩꯗ ꯁꯤꯁꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯅ ꯈꯔ ꯁꯦꯟꯅꯕꯤꯗ꯭ꯔꯒꯗꯤ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯁꯤꯗ ꯅꯨꯄꯤ ꯃꯆꯥꯁꯤꯡꯅ ꯂꯩꯁꯤ ꯐꯣꯇꯣ ꯅꯝꯅꯕ ꯍꯣꯠꯅꯕꯗ ꯂꯩꯁꯤ ꯄꯥꯏꯔ ꯃꯈꯨꯠꯅꯀꯣ ꯇꯧꯋꯦ ꯑꯗꯨꯗꯤ ꯃꯣꯏꯅꯗꯤ ꯆꯦꯡꯕꯗ ꯁꯥꯟꯇꯣ ꯐꯠꯂꯨ ꯅꯠꯇꯦ ꯑꯩꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯃꯣꯏꯗꯨꯁꯨ ꯂꯩꯁꯤ ꯇꯠꯈꯤꯕꯒꯤ ꯑꯩꯒꯤ ꯏꯃꯥꯡꯗ ꯃꯣꯏ ꯏꯀꯥꯏꯕ ꯐꯥꯎꯋꯦꯕ ꯇꯥꯔꯝ ꯈꯔꯗꯤ ꯊꯧꯁꯥꯗꯕ ꯌꯥꯎꯋꯦ ꯑꯗꯨ ꯈꯔ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯈꯔ ꯊꯥꯗꯣꯛꯑ ꯁꯨꯝ ꯆꯦꯅꯦꯜꯁꯤ ꯃꯤꯒꯤ ꯌꯦꯡꯅꯤꯡꯉꯝꯗꯕ ꯇꯥꯅꯤꯡꯉꯝꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯇꯉꯥꯏ ꯐꯗꯅ ꯇꯧꯗ ꯌꯥꯗꯕꯅꯀꯣ ꯅꯍꯥꯟ ꯑꯩꯁꯨ ꯁꯤꯒꯤ ꯃꯍꯩꯁꯤ ꯂꯣꯛꯅꯤꯡꯗꯅ ꯇꯧꯕꯅꯤ ꯑꯃꯒꯤ ꯅꯠꯇꯦ ꯁꯤꯗ ꯇꯤꯀꯦꯠ ꯀꯛꯑꯒ ꯑꯩ ꯁꯦꯟ ꯐꯪꯒꯅꯤ ꯇꯧꯒꯅꯤ ꯁꯤꯗꯁꯨ ꯔꯤꯂꯤꯞ ꯀꯦꯝ ꯂꯩꯌꯦꯕ ꯁꯤꯒꯤ ꯁꯤꯗꯗꯤ ꯃꯈꯣꯡꯁꯤꯗ ꯐꯝꯃꯤꯕ ꯑꯉꯥꯡꯁꯤꯗ ꯔꯤꯂꯤꯞ ꯀꯦꯝꯒꯤ ꯑꯉꯥꯡꯅꯤ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯌꯥꯎꯋꯤ ꯂꯥꯏꯔꯤꯛ ꯇꯝꯕꯁꯤꯗ ꯂꯥꯏꯔꯤꯛ ꯇꯝ ꯂꯩꯕꯀꯣ ꯃꯣꯏꯒꯤ ꯑꯩ ꯉꯥꯡꯁꯤ ꯃꯣꯏ ꯄꯩꯁꯥ ꯑꯗꯨꯝ ꯄꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯦꯅꯦꯖ ꯇꯧꯕꯅꯤ ꯑꯃꯒꯤ ꯑꯩ ꯃꯗꯨꯒꯤ ꯌꯥꯝꯅꯒꯤ ꯅꯠꯇꯦ ꯂꯥꯛꯄꯤꯔꯤꯕ ꯈꯔꯁꯤꯒꯤ ꯃꯩ ꯈꯔ ꯃꯔꯛꯇꯨꯁꯨ ꯑꯉꯥꯡ ꯈꯔ ꯁꯦꯟꯅꯔꯤꯑꯕꯀꯣ ꯂꯩ ꯃꯔꯛꯇ ꯆꯪꯉꯒ ꯄꯣꯠ ꯉꯝꯕꯗ ꯂꯩ ꯊꯥꯔꯛꯈꯤꯅꯤ ꯈꯣꯠꯈꯤꯅꯤ ꯍꯥꯏꯕꯒꯤ ꯇꯜꯂꯦ ꯂꯩ ꯉꯔꯥꯡꯁꯨ ꯂꯩ 9 ꯇꯜꯂꯦ ꯃꯤ ꯉꯔꯥꯡ ꯃꯤ ꯌꯥꯝ ꯌꯥꯝꯃꯤ
ꯑꯩꯅ ꯁꯨꯝ ꯀꯩꯅꯣ ꯇꯧꯖꯅ ꯇꯧꯕꯅꯤ ꯏꯕꯨꯡꯉꯣ ꯅꯪ ꯅꯥꯎꯔꯤꯗꯣ ꯑꯗꯨꯗ ꯀꯥꯞꯀꯅꯨ ꯎꯆꯦꯛ ꯇꯥꯟꯊꯣꯛꯀꯅꯣ ꯑꯩ ꯍꯥꯏꯁꯤ ꯅꯪ ꯁꯥꯎꯒꯅꯨꯀꯣ ꯑꯩ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯀꯌꯥꯝ ꯁꯥꯡꯕꯅꯤ ꯌꯦꯡꯉꯨꯅꯤ ꯅꯠꯇꯦ ꯎꯆꯦꯛꯁꯦ ꯅꯥꯎꯔꯤꯗ ꯀꯦꯟꯕ ꯑꯩ ꯁꯤ ꯄꯥꯏꯔꯤꯕꯅ ꯀꯩꯅꯣꯗꯒꯤ ꯎꯆꯦꯛ ꯀꯥꯞꯅꯕ ꯅꯠꯇꯦꯀꯣ ꯁꯤꯗ ꯑꯩ ꯉꯥ ꯃꯆꯥ ꯊꯥꯗꯩꯁꯤꯗ ꯍꯪꯉꯣꯏ ꯈꯣꯡꯉꯤꯁꯦ ꯍꯪꯉꯣꯏ ꯀꯥꯞꯅꯅꯤ ꯍꯪꯉꯣꯏ ꯀꯥꯞꯁꯤꯔꯣ ꯂꯥꯎ ꯁꯤ ꯀꯥꯞꯄꯨꯔꯣꯅꯦ ꯁꯣꯝꯗ ꯀꯥꯞꯄꯁꯤꯗꯩꯗ ꯇꯣꯡꯕꯅꯤ ꯃꯅꯨꯡ ꯃꯈꯥ ꯌꯥꯔꯦ ꯑꯗꯨ ꯎꯆꯦꯛꯇꯤ ꯀꯥꯞꯍꯟꯅꯤꯡꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅꯤꯀꯣ ꯀꯥꯞꯄꯣ ꯑꯩ ꯄꯩꯁꯥ ꯄꯤꯒꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯩꯅ ꯎꯆꯦꯛꯁꯤ ꯀꯥꯞꯍꯟꯅꯤꯡꯗ꯭ꯔꯤ ꯎꯆꯦꯛꯀꯤ ꯈꯣꯡꯕ ꯃꯈꯣꯟꯁꯤꯁꯨ ꯑꯩꯈꯣꯏꯅ ꯅꯥꯎꯔꯤ ꯄꯥꯏꯔꯗꯤ ꯇꯥꯔꯔꯣꯏ ꯁ꯭ꯋꯥꯏꯗ ꯋꯥꯔꯤꯅꯤꯀꯣ ꯑꯗꯒꯤ ꯑꯩ ꯌꯣꯡꯆꯥꯛ ꯄꯥꯝꯕꯤ ꯊꯥꯔꯤꯀꯣ ꯁꯦ ꯌꯣꯡꯆꯥꯛꯁꯤ ꯆꯍꯤ 3-4 ꯁꯨꯈ꯭ꯔꯒ ꯇꯧꯔꯦ ꯀꯨꯝꯁꯤ ꯂꯣꯏ ꯃꯄꯥꯟ ꯁꯥꯔꯕꯅꯤ ꯑꯩꯅ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡ ꯑꯁꯣꯝꯗꯒꯤ ꯁꯣꯁꯦꯜ ꯐꯣꯔꯦꯁꯇꯤꯗꯒꯤꯀꯣ ꯁꯦ ꯃꯔꯨꯁꯦ ꯅꯪ ꯈꯔ ꯀꯥꯞꯄꯤꯌꯨ ꯅꯪꯕꯨ ꯑꯩ ꯅꯥꯎꯔꯤ 2 ꯄꯣꯏ ꯑꯩ ꯀꯩꯅꯣꯒꯤ ꯅꯠꯇꯦ ꯎꯆꯦꯛ ꯀꯥꯞꯄꯩ ꯅꯠꯇꯦ ꯑꯦꯛꯆꯨꯋꯦꯂꯤ ꯑꯩ ꯁꯨꯝꯅ ꯍꯧꯖꯤꯛꯀꯤ ꯍꯪꯉꯣꯏꯁꯦ ꯉꯥ ꯃꯆꯥ ꯊꯥꯗꯈꯤꯕꯗ ꯍꯪꯉꯣꯏꯁꯦ ꯀꯔꯣꯝꯗꯗꯤ ꯆꯣꯡꯁꯤꯜꯂꯛꯑꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯗꯨꯅꯅꯦ ꯑꯩ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯗꯣ ꯑꯩꯅ ꯅꯥꯎꯔꯤ ꯀꯥꯞꯍꯟꯅꯤꯡꯗ꯭ꯔꯤꯁꯤꯅ ꯀꯔꯤꯅꯣ ꯁꯤ ꯎꯆꯦꯛ ꯂꯥꯛꯑꯒ ꯎꯆꯦꯛ ꯇꯣꯡꯉꯗꯤꯀꯣ ꯎꯆꯦꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯥꯝꯕꯤꯗ ꯀꯥꯔꯛꯄ ꯇꯤꯟ ꯀꯥꯡ ꯍꯥꯏꯇꯥꯔꯦꯀꯣ ꯐꯠꯇꯕꯁꯦ ꯎꯆꯦꯛꯁꯤꯅ ꯆꯥꯊꯣꯛꯑꯦꯕ ꯑꯗꯣ ꯎꯆꯦꯛꯁꯤ ꯂꯩꯇ꯭ꯔꯒꯗꯤ ꯇꯤꯟ ꯀꯥꯡꯗꯨꯅ ꯍꯦꯟꯒꯠꯂꯛꯄꯅꯤ ꯌꯣꯡꯆꯥꯛ ꯀꯪꯉꯤꯁꯦ ꯑꯗꯨꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯒꯗꯣꯏ ꯐꯦꯛꯇꯔꯁꯦ ꯑꯩ ꯍꯥꯏꯖꯅꯤꯡꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯎꯆꯦꯛꯁꯤ ꯁꯨꯝ ꯍꯥꯠꯇꯣꯛꯈꯤꯕꯗꯒꯤꯀꯣ ꯌꯣꯡꯆꯥꯛ ꯀꯪꯉꯛꯏꯁꯦ ꯌꯣꯡꯆꯥꯛꯇ ꯑꯩꯈꯣꯏ ꯇꯤꯟ ꯃꯈꯜ ꯈꯔ ꯇꯣꯡꯉꯦꯕ ꯑꯗꯨ ꯃꯔꯨꯝ ꯀꯣꯛꯑꯒ ꯑꯗꯒꯤ ꯃꯀꯨ ꯃꯅꯨꯡꯗ ꯆꯪꯉꯒ ꯃꯗꯨ ꯆꯥꯊꯣꯔꯛꯄ ꯑꯗꯣ ꯑꯩꯈꯣꯏ ꯎꯇꯨꯕꯤ ꯀꯥꯟꯅ ꯎꯗ ꯑꯍꯟꯕ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯎꯆꯦꯛꯁꯤꯡ ꯇꯤꯟꯁꯤꯡꯗꯨ ꯐꯥꯔ ꯆꯥꯊꯣꯛꯈ꯭ꯔꯦ ꯃꯣꯏ ꯍꯜꯂꯣꯏꯑꯕ ꯇꯤꯟ ꯇꯥꯟꯕꯩ ꯑꯣꯏꯅ ꯇꯧꯔꯗꯤ ꯃꯀꯣꯟ ꯁꯦꯝꯕꯁꯨ ꯌꯥꯎꯏ ꯑꯗꯨꯅ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏ ꯎꯆꯦꯛꯁꯤꯡ ꯁꯨꯃꯥꯏꯅ ꯈꯣꯡꯉꯤꯕ ꯑꯩꯈꯣꯏꯒꯤ ꯄꯥꯝꯕꯤ ꯇꯣꯡꯉꯤꯕꯁꯤ ꯎꯆꯦꯛ ꯃꯆꯥ ꯃꯣꯏꯅ ꯉꯝꯕ ꯊꯥꯛꯀꯤꯗꯤ ꯑꯌꯥꯝꯕ ꯆꯥꯏꯌꯦꯕ ꯇꯤꯟ ꯀꯥꯡꯁꯤꯡ ꯐꯥꯔ ꯆꯥꯊꯣꯛꯈ꯭ꯔꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯝꯕꯤꯗ ꯂꯥꯏꯅꯥ ꯇꯤꯟꯅꯥ ꯃꯗꯨꯒꯤ ꯏꯐꯦꯛ ꯇꯧꯔꯛꯀꯗꯧꯗꯣ ꯇꯧꯗꯦ ꯑꯩ ꯊꯥꯖꯕꯅꯤꯀꯣ ꯃꯥꯅꯦ ꯆꯨꯝꯃꯤ ꯑꯗꯨꯒꯤ ꯋꯥꯅꯤ ꯑꯗꯨꯅ ꯑꯩ ꯅꯥꯎꯔꯤ ꯀꯥꯞꯄꯗꯤ ꯑꯩ ꯁꯤꯗ ꯀꯥꯞꯍꯟꯅꯤ ꯑꯩ ꯅꯥꯎꯔꯤ ꯂꯩ ꯅꯥꯎꯔꯤꯗꯣ ꯑꯩꯅ ꯆꯥꯏꯁꯦ ꯁꯤꯗ ꯍꯪꯉꯣꯏꯒꯤꯅꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯍꯪꯉꯣꯏꯗ ꯉꯥ ꯃꯆꯥꯗ ꯁꯣꯛꯂꯛꯄꯒꯤꯅꯦ ꯃꯉꯣꯟꯗ ꯀꯥꯞꯄꯤꯁꯤꯅ ꯑꯩ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯥꯕꯁꯦ ꯑꯩ ꯌꯥꯝꯅ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯌꯦ ꯑꯩ ꯁꯟꯊꯤ ꯑꯌꯥꯝꯕ ꯁꯤꯖꯤꯟꯅꯩꯕꯀꯣ ꯁꯟꯊꯤꯒ ꯑꯩꯈꯣꯏ ꯅꯤꯝ ꯃꯅꯥꯁꯤꯒ ꯀꯛꯆꯤꯡ ꯂꯧꯔꯦꯟ ꯂꯝꯕꯤꯗꯣ ꯑꯗꯨꯒꯤ ꯅꯤꯝ ꯃꯅꯥꯁꯦ ꯑꯩ ꯌꯥꯝ ꯐꯖꯅ ꯍꯦꯛꯏ ꯆꯍꯤ ꯑꯃꯗ ꯑꯩ ꯕꯣꯔꯥ 10ꯒꯤ ꯃꯊꯛꯇ ꯍꯦꯛꯑꯒ ꯑꯩ ꯀꯛꯊꯠꯂꯦꯕꯀꯣ ꯑꯗꯨꯒ ꯑꯩꯅ ꯁꯟꯊꯤꯒ ꯌꯥꯟꯅꯔꯒ ꯄꯥꯝꯕꯤꯗ ꯁꯤꯖꯤꯟꯅꯕ ꯅꯤꯝ ꯃꯅꯥꯁꯤꯒ ꯅꯤꯝ ꯃꯅꯥꯁꯦ ꯅꯪ ꯀꯥꯞꯄꯤꯔꯝꯕꯗꯤ ꯌꯥꯝ ꯐꯩ ꯄꯥꯜꯂꯒ ꯑꯃꯅꯤ ꯁꯤꯔꯝꯃꯗꯤ ꯑꯗꯣꯝꯗꯗꯤ ꯌꯥꯔꯦ ꯍꯣꯏ ꯀꯥꯞꯄꯕꯨꯗꯤ ꯁꯣꯝꯗ ꯂꯥꯛꯈꯤꯅꯤ ꯁꯤ ꯀꯥꯞꯄꯤꯌꯨ ꯃꯌꯥꯝ ꯄꯨ ꯊꯥꯒꯠꯆꯔꯤꯀꯣ ꯉꯁꯤ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯑꯩꯅ ꯂꯥꯛꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯁꯟꯗꯣꯛꯅ ꯇꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯈꯣই ꯄꯨꯄꯨꯁꯤꯗꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯑꯩꯈꯣꯏ ꯋꯥ ꯃꯌꯥꯝ ꯑꯃ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯊꯝꯕꯤꯒꯦꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯃꯊꯪꯗ ꯑꯃꯨꯛ ꯆꯠꯂꯁꯤ ꯃꯌꯥꯝ ꯃꯊꯪꯒꯤ ꯂꯣꯀꯦꯁꯟꯗ ꯑꯃꯨꯛ ꯆꯠꯂꯁꯤ ꯃꯌꯥꯝ ꯆꯠꯂꯁꯤ ꯃꯌꯥꯝ ꯑꯗꯨꯅ ꯃꯌꯥꯝ ꯑꯁꯣꯝ ꯌꯥꯏ ꯆꯠꯂꯒ ꯑꯩ ꯃꯌꯥꯝꯗ ꯎꯠꯆꯔꯒꯦ ꯂꯧꯁꯨꯝ ꯆꯠꯂꯨ ꯂꯥꯎ ꯔꯥꯏꯖꯅꯤ ꯕꯥꯅꯤ ꯕ꯭ꯂꯣꯛ ꯅꯝꯕ ꯑꯣꯏꯅꯀꯣ ꯃꯣꯏ ꯅꯨꯡꯁꯥ ꯁꯥꯔꯗꯤꯀꯣ ꯌꯦꯡ ꯅꯨꯡꯉꯥꯏꯕ ꯍꯣꯏ ꯅꯣꯡꯃꯩꯗꯤ ꯅꯣꯏ ꯁꯤꯒꯤ ꯄ꯭ꯂꯥꯟꯃꯨꯛ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯂꯝꯖꯥꯎꯒꯤ ꯁꯟꯐ꯭ꯂꯥꯋꯔꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯑꯦ ꯑꯗꯨꯅ ꯌꯨꯝꯗ ꯆꯠꯂꯉꯥꯏ ꯇꯧꯔꯁꯤ ꯃꯌꯥꯝ ꯊꯦꯡꯖꯤꯜꯂꯛꯑꯗꯤ ꯃꯝꯈ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯗꯨꯅ ꯆꯠꯂꯉꯥꯏ ꯇꯧꯔꯁꯤ ꯃꯌꯥꯝ ꯃꯤ ꯂꯥꯛꯅꯔꯤ ꯕ꯭ꯔꯣ ꯀꯥꯏ ꯂꯩꯈ꯭ꯔꯝ ꯂꯩ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯠꯂꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯊꯣꯛꯆꯔꯛꯑꯦ ꯑꯗꯣ ꯌꯨꯝꯗ ꯆꯠꯂꯒꯅꯤ ꯑꯗꯨꯅ ꯊꯣꯛꯆꯔꯛꯑꯦ ꯃꯌꯥꯝ ꯁꯤ ꯌꯦꯡꯕꯤꯌꯣ ꯑꯩꯈꯣꯏ ꯊꯣꯛꯂꯛꯄꯩ ꯚ꯭ꯌꯨꯁꯦ ꯍꯜꯂꯣ ꯒꯥꯏꯁ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯟꯖꯔꯒꯅꯤ ꯌꯨꯝꯗ ꯑꯗꯨꯅ ꯑꯩꯈꯣꯏ ꯊꯣꯛꯂꯛꯑꯦ ꯉꯁꯥꯏ ꯑꯩꯈꯣই ꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠꯂꯩ ꯐꯥꯔꯝꯁꯤꯗꯒꯤ ꯊꯣꯛꯂꯛꯑꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯒꯥꯔꯤꯁꯤꯗ ꯂꯩꯔꯦ